Hello guys, welcome back to my channel. ꯑꯗꯣ ꯑꯩ ꯉꯁꯤ ꯀꯔꯟ ꯂꯤꯔꯕꯝꯗꯣ ꯍꯥꯏꯗꯤ ꯗꯥ ꯀꯔꯟꯗꯣ ꯃꯌꯥꯝꯅꯁꯨ ꯈꯪꯅꯔꯦꯀꯣ ꯃꯥ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯌꯥꯝ ꯐꯥꯎꯔꯕ ꯌꯨꯇꯨꯕꯔꯅꯤ ꯑꯗꯨꯗ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯒꯦ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯕ ꯍꯧꯖꯔꯒꯦ Hello Hello ꯁꯣꯝꯁꯦ ꯀꯔꯟ ꯑꯣꯏꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯀꯦꯐꯦ ꯑꯃꯒꯤ ꯑꯗꯨꯝ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯤꯒꯦꯔꯥ ꯍꯥꯏꯅ ꯇꯧꯔꯛꯄ ꯍꯣꯏ ꯐꯔꯦ ꯉꯥꯛꯇꯪ ꯂꯩꯔ ꯇꯧꯔꯣ ꯃꯥ ꯍꯧꯖꯤꯛ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯇꯧꯔꯛꯄꯗꯣ ꯑꯗꯨꯝ ꯐꯔꯦ ꯑꯗꯣ ꯉꯥꯏꯃꯤꯟꯅꯔꯁꯤ ꯗꯥ ꯀꯔꯟ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯦ ꯑꯗꯣ ꯊꯥꯡꯒꯠꯂꯛꯑꯒꯦ ꯍꯜꯂꯣ ꯑꯗꯣ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯔꯛ ꯊꯠꯅ ꯑꯗꯨꯝ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯋꯤꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯦꯐꯦꯁꯤꯁꯨ ꯑꯝꯇ ꯇꯧꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕ ꯀꯦꯐꯦ ꯁꯨꯅꯥꯏꯗ ꯑꯥꯎ ꯃꯥꯅꯦ ꯍꯣꯏ ꯅꯧꯅ ꯍꯥꯡꯕꯅꯤ ꯍꯣꯏ ꯑꯗꯨꯝ ꯑꯗꯣ ꯈꯔ ꯑꯗꯨꯝ ꯇꯧꯕꯤꯒꯦꯔꯥ ꯍꯥꯏꯕ ꯑꯗꯨꯝ ꯑꯅꯧꯕꯅꯤꯅ ꯑꯗꯨꯝ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤꯗꯅ ꯃꯌꯥꯝꯅ ꯍꯣꯏ ꯇꯧꯕꯤꯒꯦꯔꯣ ꯕ꯭ꯔꯣꯗ ꯍꯧꯖꯤꯛ ꯐꯣꯇꯣꯗꯣ ꯊꯥꯖꯔꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯀꯦꯐꯦꯗꯨꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯍꯣꯏ ꯊꯥꯔꯛꯑꯒꯦ ꯕ꯭ꯔꯣ ꯍꯣꯏ ꯐꯔꯦ ꯊꯝꯃꯒꯦ ꯗꯥ ꯀꯔꯟꯁꯦ ꯍꯧꯖꯤꯛ ꯊꯥꯖꯈꯔꯦꯕꯀꯣ ꯃꯥ ꯑꯁꯤꯡꯒꯤ ꯊꯥꯖꯈꯔꯦ ꯍꯥꯏꯗꯤꯀꯣ ꯑꯩꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯉꯥꯡꯕꯕꯨꯗꯤ ꯌꯥꯝ ꯍꯩꯇꯦꯕꯀꯣ ꯑꯗꯣ ꯊꯥꯖꯈꯔꯦ ꯃꯥ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯀꯣꯜ ꯄ꯭ꯔꯤꯡꯅꯤ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯒꯦ ꯃꯥ ꯊꯥꯖꯈꯔꯦꯀꯣ ꯋꯥꯆꯞꯇ ꯐꯣꯇꯣꯒ ꯊꯥꯔꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯝ ꯃꯥ ꯀꯥꯟꯅꯒꯗ꯭ꯔꯣꯒ ꯍꯪꯉꯛꯏꯕ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯈꯔꯦ ꯃꯥꯒꯤ ꯚ꯭ꯌꯨꯁꯇꯣ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯄ꯭ꯔꯦꯡꯅꯤ ꯍꯥꯏꯗꯣꯛꯆꯔꯒꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯆꯔꯒꯦ ꯀꯣꯜ ꯄ꯭ꯔꯦꯡꯅꯦꯅꯀꯣ ꯃꯥ ꯊꯥꯖꯈꯔꯦ ꯍꯜꯂꯣ ꯗꯥ ꯀꯔꯟ ꯊꯥꯖꯔꯨꯔꯕꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯣꯏ ꯄ꯭ꯔꯦꯡꯅꯤ ꯐꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯃꯅꯤ ꯅꯝꯃꯤꯅꯤꯗ ꯂꯛꯀꯤ ꯒ꯭ꯂꯦꯗꯤꯌꯦꯇꯔ ꯍꯥꯏꯕ ꯒ꯭ꯂꯦꯗꯤꯌꯦꯇꯔ ꯂꯛꯀꯤ ꯒ꯭ꯂꯦꯗꯤꯌꯦꯇꯔꯒꯤ ꯆꯦꯅꯦꯜꯁꯤ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯥꯏ ꯄ꯭ꯔꯦꯡ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕꯒꯤ ꯀꯃꯦꯟ ꯅꯨꯡꯉꯥꯏ ꯌꯥꯝ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯦꯡ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯉꯝꯃꯦ ꯐꯖꯅ ꯀꯣ ꯏꯆꯦ ꯁꯨꯄ꯭ꯔꯤꯌꯥꯗ ꯇꯧꯈꯤꯕꯗꯨꯗꯤ ꯉꯝꯍꯧꯗ꯭ꯔꯦꯕꯀꯣ ꯃꯉꯣꯟꯗ ꯇꯧꯕꯁꯤ ꯉꯝꯃꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯀꯩꯅꯣꯁꯦ ꯄ꯭ꯔꯦꯡꯁꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕꯒꯤ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯈꯔ ꯒ꯭ꯔꯣ ꯌꯥꯝꯅ ꯑꯣꯏꯅꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯨꯡ ꯀꯣꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯚꯤꯗꯤꯑꯣ